Kumza lising mga sanifan nipu maridagi lising mga sanifan Yangkai Fauba Manipur gining thaw ina palamba Maharaj Narasingh Samaga humdra mga suba Leikhidabagi Ningsing Thouram Manipur State Archaeology Department of Art and Culture na sinduna kanglagi senglaba laifam nenda ngasi Pangthokkhre Thouram baduda Maharaj Narasingh kubamda haika lekat tamduna gan selut piduna ikai khumnaba utki Art and Culture ki Special Commissioner M. Joy, Art and Culture ki Director Dr. K. Dinamani Amadi, MNMC ki President R. K. Dhirena Thouram baduda sarugya ke Thouram Mari Lenana Special Commissioner M. Joyna Hakivada, Lamdamasigi, Matik Matauna Lairaba, Maharaj Narasingh Leikhidaba Numit Ase, Kanglagi Senglaba Laifam Nenasuda, Maki Kuba Masa Amasu Oiriba, Equina, State Kitak Ikaikum Utpane. Numit Asuda, Maharaj Asigi, Imung Manungi Myoy Singasu, Laivaki Yaifanaba, Intapa Puranaba, Ingasina Lainaba, Maharaj Asigi Kubam Dahikaleka Tamduna Tongi Zay. Ngasigi asigum laba numit asida lamdamasi hanagi ingsik pada hanjina bahona pada ekoi puna mangna ining thogi mafam da thongni se haiki Maharaj Narasingh gi samaga humudra manga suba kumon gi numit adu ngasi sitai aduna state asigi matik mathau na leireba singmo Maharaj ama Leikhidabagi numit asida ngasi ekoina kangla gi senglaba laifum len asida magi mongphomda ekoigi gan chelut pidana aduga ekoigi mandap khallaga tongan ba ekoigi nupa gi pala kangbu nupi gi pala ekoigi ningthau gi mung manung gi mayam asina masi si anauba ing sikpa adumba Manipur ama hanjanaba honabada unamakna shorung phomda ningthau phomda khuram jaraga simba leibak asida shanti laknaba honabada koi kana uning wakal thawai hakchang yauna koi honaminasi haiba wahi singa sigi nominasida Paugenjas.